paper leak Oibadagi Ngakthoknaba Cockrach na diaper donation Chathakhre. Maruiba exam singi question paper leak Oibagi matangda lengakna tekchak pugadabani amasung Union Education Minister from Thadokadabani hana Delhi gi Jantar Mantar Khongjang Shiliba Cockrach Janata Party na lengaki famdon famnaiba singbu karimnaba amasung ikaiba piba oina famdon famnaiba sing asigi makutagi question paper amuk hana leak oirektanaba diaper donation Chathakhre. Cockrach singa diaper donation tawduna changshiliba khongjang mawong asi pikliba angangi ningtha fawa yudraga leibaga si khwaidigi maruoiba exam singi question paper na leak oiribasi famdon famnaiba singi diaper donation tawrabra matam da fagani haiduna ikaiba pinaba hotnabani hairi. Cockrach singa si terrorist ngaktani Dharmendra Pradhan. Cockrach na Jantar Mantar da khongjang changshilakhiba asi ngasiga thana numit marini shukhibaga loinana party asigi luchingba a visit dipkena nahasing ne yaningdaba fogdoktuna khongjang da saruk yaba lapada police na khongjang asida mi yamna saruk yahandanaba hotnabagi thawong leire haina pendaba fogdokhi. Nakalamaromda Education Minister Dharmendra Pradhan Cockrach sing asi democracy ni reject tawraba nahasing na leibag asida tangdu leitadaba fibam leihananaba hotnaba terrorist sing ni haina fogdokhi.